2, 1, 2, 1, 2, 1, 2. Tima, hoy Tima. Hoy Tima, tare. Nang walking sa luba halak laboria. Oh, Tima. Fare. Itay manan nang gisana thang na bathaurang loina tawd na thamlabani. Ay puthok pirak lagi. Hoy Tima. Pau sisna. Kari yauri jano. Singning khayak padagi lambi phauna dre. Mihat padandi piu. As mathong chaba pawm di yaudi tawris. Yumlembam sagi polam pagale. Sidi akui ngarang pangthuki baduni ni. Se. Nang gisana thang na bado itay mana porak labani. Oh. Kari no ne nang na hojik mathong cha de kai na hari dubo. Kari wini gitima. Hojik matam jigi thokli ba thokdo wa thok sing jigi paw ni dana. Oh. Paw chi param bani. Yung to hitima. Manipur police na ni sagi polam kaya phagat le ni yauri sitem. Adudi yamna nungai ba paw ni dana. Lamdam sida nisagi polam marang kaina phangnarakpadagi hogolagli naha kayama nisagi ipakta tawraktuna onthok ko phibam haibadu oiramani na hojikse aduni ten nate yauriba pawdubu nangbu chatpa yaurubrani bunga hoitima yauri onthok pa muong haibaduni adubu laikai club ki naharol singna mateng pangbi badagi thabak tudi mai pang sa thabangamki khangdra tawrise hojiki matam sida wadana sen painingba mayam ama thorak pachida Makhoi kaya duna khunai se lekha ta na manghan gadori haibase makhoi bu khajikta phawba khantha jala haiwani aduni tem lure phibam se bungo juk loiram dai haibadura khangre tawrise ado nangi simpham sinaga itai madine ipa di he pakhali hai nang chathokpada ne section na haina chalu koi bungo hoi tima ado aku tamoina Athoi thin bazat khisibu kadung hela kadoi jano o admission di tawramane adu hostel da laina bage khara chenthok chenhin tawraga athoi do hostel da thajilam lagadi nakhoi tamo so halaklani da hoi hostel da lebena budi yam phagra poni aduni lanai wena rent lebeda gi ditema ai di wari di kaw ko thore ai ngasi di office ta khrangan sa tayar hoitema akui gi makuk thongbo officer sing tu ngasi di aru bo wafam ka tanaga da bale sak tu kitang na thongbi ko tema hoida sak tu budi ngahak tani itay na phat thongdoke ado nangi chana na ba thawrang dum tawjaru ro chalo hoi tema Mayam pumnama good morning. Good morning sir. Ngasigi yakhan narba meeting nasida maru oina aina officer singi mafamda aikoina sangsin gadurube mission nasi mai pak nabagi damak isa gi thakta thawai yauna hona binaba wafam sima ai mangjong na haijeri ngasi tillibo officer pumnamak mathauga pukning sangba amadi pukchil sengna parja miyam gi thabak thaurum kaya pangthokli haibasi aihak thajai hojik lamdam masida mayai kaba nisagi polam kaya hogolakliba naharon sina sizinaduna kunaya se lekha taraknabagi machak ama oirakli masidagi kannabagi damak police ki sinphamna leiba aikoina hairiba nisagi polam singa se maru phangna mutatnaba honasi leinga kasina nisagi mayokta sangsilliba lanjang asi mai pakhanbada sangsan gadoriba mission nasisu saruk yaribani masigi makata ba waroldi mission nasi maru eba thodang lobi gadoriba additional SP Thouba tabisi hojik akoi gi sana takpi ki ba mission sigi matang da ai wafam khradang mayam da thamjage sangsan gadori ba mafam asi khara yamna manung hanjin ba chinggi chingmai amadani mayam somda slide tang yengbi gani mafam si district headquarter lady ba mafam asidagi kilometer 30 mu ki chang lap khongna mate kharasu chatkadori masigi aerial view sida uriba angang machuna koishiliba mafam asidani sangsin gadoriba mission asida mafam dugi paramilitary force ki personnel sinasu mateng pangbigani khunja singa khoi ga karigumbada wakhal tanadaba yawruklagasu aikoina nakal animki fanarba mongda sinjagani maramdi aikoi gi mission je mai paktaba yati aduna hayengsi ayuk angan ba pung mari dagidi aikoi mission asigidama khongchanaba sem sars adudi mayam pumnamak mission asigidama thorang tawroga leibiro yes sir aduga Thouba
Sir. Nang di ngay haktang leho ko. Ay go wari krasa kisi. Funny, sir. Pamuni. Yung, mamang da sunang na lusing na sigmo mission kaya mamay pa ang sathakre. Aduna handaksu nang na thogdang si low de bayati. Sir. Handakti ano technology ki mateng amasu yaw na sangsin ga dori banina he na phaba result phangani haina su aina khalle. Hoi, sir. Aikoigi police department nasu anauba technology ki mateng lawduna fattaba social elements singsi mangan na buhon na bada yamna mathau tare sa. Artificial intelligence ki mateng ani ain handaki anauba yening mission si sangsin jagadori se sa. Good. Mission na sigi damak aina unmanned aerial vehicle haibadi drone camera ki mateng lawisa. Oh. Yengbu sa sida leidibe aerial photograph singsi. Oh. Drone camera na chawrakna pungkhai mumuk mafam asida pairuraga madudagi pirakpa photos. Oh, good idea. Ai samakna sangsin ga doriba mafam asidagi kilometer mangagi arapadagi drone camera sinaduna mafam madugi kayam park chawna ni sagi polam singsi tharibagi haibadu yengthok jarpani sa. Aduga hayengsi makata na topa thangnaba mafam singdasu drone pahenduna atai plantation site sing loina khangdokpa yani sa. Very good, Thouba. Very good. Aduga sir atai manung hanjinba mafam kaya tasu AI ki matengna drone camera da hapliba sensor singtagi akup maru lowa dum ngamgani sa. Yes, right. Pahening ba mafam da remote control sinerga pahen basi adum yatoi sa. Yes, right, Thouba. Adu oirabadi manung hanjin ba mafam kaya da lona nisa pambi thariba singsi ai koina loina khangdokpa ngamnagani natra. Hoi sir. Aduna matam sana makoibu manghanabagi thabaksu ai koina sathaba yaragani. Adu oirabadi Thouba Lengak na nisagi mayok ta sangsilliba kongjang asi mai pak paday koisu saung na mateng hoigadori bani natra. Hoi sir. Kongjang asida AI technology ki mateng loba yamna makpathok tari bani thau. Sa aduga na nanga satmin gadori ba personnel singa do ningthina section na thabak pangthok na nangna singa bani ko. Sinjage sir. Mafam adugi police station ki officer in charge Sanathoi ki soiga yam kumna wari sanajare sa. Good. Aduga atai personnel singsu pangthokadaba thabak singchi loina haijagrami sa. Adudi nangsu satkadori ba mission na sigidamak sem sajaruro. Salo. Funny sir. Loidi loisilakle. Akoina pangthokliba thabaksi. Onthokna paksang bu tharam krene. Maraksida igi drone si asomgi chingmai sigi mapum khrada su pahalake. Pare. Ai drone si pangkalage duti. Aigi laptop simasu switch on tawrabako. Okay. Si wardi remote control sinarga drone si pahanba soitn yardi. Thorang si tawraga thamake. Osi Sanathoi. Sir. Somdok ta lakpiyo. Funny sir. Sir, kari takpigedaba. Mafam sida horamba popi pambi singdi yanthatpa loire. Sir. Adu mafam sigi khunja sing amadi paramilitary force ki personnel singna mateng phajana pangbi bedagi thabak si mai pangna pangthokpa ngambani. Mani sir. Adu Sanathoi asom thangba chinggi na po masidasu tharam gadran singnari aidi. Sir. Adu akoina disidai uba phangde ko. Yung aina purikliba drone camera se ai ready torga thamapani. Sir. Thabak se mating pangna na baidamta nambu ko. Funny sir. Ai sir gi angama mateng pangji. Sir, akoi sir SP lai. Sir. Yare. Ai Thouba, Sanathoi. Sir. Nathau ningthina pangthok lambagi ai asuki matik nuairi. Thank you, sir. Ai mayam suwaram nagani thabak su objecti loirabani na pothana batoksika. Ai chana thakna khara purukli noyong to yentong bato. Sigi makata ba kongjang damak ai DGP sir line to loge ko. Funny sir. Funny sir. Albako speaking. Operation Yening successful sir. Over. Roger speaking. Okay, very good. Great, over. Albako speaking. Makata kongjang damak sem sajari sir. Over. Roger speaking. Okay, carry on. Over. Adu Sanathoi. Mayam sunga potharing isida ibani thabam pangtoksi. Funny sir. Yung
Sigi drones the sensor yaubuk camera sim sagi on pit tawjaraga. Masi somthang ba chingdina omjida ngak pungkai mukpa helas. Sir. Ha. Aduga sigi laptop si sinarga remote control tawduriba. Yengu sida mana pari bu mafam dugi aerial photos laptop sida phangibsi. Nangsu urena. Hoi, sir. Sir, asumgi simai yokre. Sir, yengbiu. Asumdasu popi pami mayam ama. Yang paksan na uri ni. Popi ngaktani. Oh, okay. Adudi mafam sing na sa aikoy na khangdoklaban na. Aikoy mission na sige matangi kongjangdi. Masida mo koy batari. Yes, sir. Artificial intelligence sizinaba na aikoy mission si song na mating pangi ko. Sir. Artificial intelligence haibadi. Ihe, Sanathoi. Sir. Aikoy na hojik tawriba se masisu artificial intelligence ki mateng lawribani ne. Sir. Aikoy miyoy bagum thawai pandaba drone na sina pangthokliba thabak singa se artificial intelligence ki khudam. Yengo. Karigumba lan gi matamdasu hojikti nano robot kaya remote control ki mateng yeknaba lanmi sing marta thajinduna makhoi da landaba yare. Nano robot sing adu aikoy na suicide robot oina sizinaduna aikoy gi lanmi singu aswayangam yawhundana thambangam gadoribani ne. Adudi yamna faini, sir. Haidi bird nano robot singse. High resolution camera lagi. Sir. Makoi masada yauriba artificial neural system da sensible chobe ya yaujabani na yekna ba amadi marup ani gi marakta irai na khando khanjin ngamgani. Oh, sir. Adubu attack chathadringe da central system da di command tokdabati yati. Sir. Haibadi command yaudribadi attack chathabanga modor. Sir. Adu yung Santosh akoina pahli ba drones na aerial photograph mayam pirkli basiyong. Hoini, sir. Yamdra. Hey, sir. Magi mai kay si masi awang lomda amuk karat leidaga asai sida ngahak pahel lagi sir. adu rabdi yani nangsu yengune monitor sida Sir. Hoi, sir. Adu, sir, aina khangdaba ma. Ngasai nano robot na haikibidubu. era nenu ai bidi yamna pikar ba posak amabuni aikoi gi samna magi saruk lising mari puthokpagi amaka adugum saruk adubu neno size haraga khangni. Oh, sir. Hawjikti api posak khodimakchi neno haraga dum khangne retana Mani, sir. nano robot singsi 3 inch by 3 inch ki size mi makoi ni yek nambagi ma ke de changchillaga masabu pokhai halaga etek chathaga drupen aduna makoi bu suicide robot haraga sukang technology chakhalakpagi matungina sidedi he na pikpa nano robot ke sarakpa yagri. Sir. Sanathoi. Sir. Hojikti lam kaya da aikoy na AI singa si sizinare. Sir. Yengo Ministry of Commerce and Industry, Government of India. Artificial Intelligence Task Force haibusinane. Bharata small amadi medium enterprise kaya AI sizinanduna kanaba phangalabani. Personalized AI system na customer singa haktheng na wari sana pha yaraga doribani ne. Sir. Aduga Ministry of Electronics Technology, Information and Communication Technology na suna educational institution singa AI assistance panghangadori bani ko. Aduga Bharat Sarkar na leipak asida maromdom lepchaba ngamnaba paikhatliba Make in India amadi Digital India gi thabak thorum kaya dasu company singna apaba mawong AI sijinnaba yahangadori bani ne. Adudi Bharat chu AI technology ki lamda yamna khumang chawsalaba zani. Mani adugane AI technology gi khwaidagi chawba kanaba mahairagadi hakchang gi kaya haibadi khong khutna chingbada asoiba leiriba miyosing gi tam. Sir. Kutsim gi khong khut hapa matamda chip amagi mating na lengthok lengchin irai lai na yahal hapa khutna pochai pai ba yahal labani ni sanata Asing brasa. asing bani Ahing ba magumna. Adudi AI na miyoy bana tawgudaba thabak si loina tawba ngamlagadra, sir. Sanathoi nangna hangli dudi pakhumsi yes amadi no ani makhum batar. Sir. AI robot natraga smart machine hairibase makoi de taw hain thouda ba thabak tu khak taw bai wan adubu hawjikti hairi be smart machine sing asi thogdari ba thabak tu khang da taba mioi bagi pukning gi hul khang bangam ba maram cha ba pakhum pi bangam ba wari sana ba ya ba AI sing ju puthora abani ne. Sir. Nakoi Satoyong akoina pahli ba drone sigi set to gi ba flight ki matam si loire ne. Oh. Masi som da mo halal si adugi yong sigi aerial photograph sing se data si chachin na ne ki dong ko. Oi, funny, sir. Hey, sir. Khullakpa ipasi somda lai, sir. Oh, ay Lakshmi Sanathoi. Magi so haining bo wapam kaya ma leiram bayai.
마수 ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤ ꯊꯧ. Good morning, sir. 예, 그리는 시리사. 어이, 우지 끝이 말이니까. Siburu pa. Drone na ibadune. 오, 들어. Masi pa halaga photo mayam ama lobi yayi. 예, 아주 뭐 이프라. 아주 리암는 파이는거. 이봐, 나시기 타박시다. 이빠나 싸우는 마팅 빵비버기다막 이빠부 다갓자리 이빠. 사. 아주 뽀삐 타르가 셀 판가니 칼럼바 군자 그러지고 얌사운이네. 에, 뭐 거기 셀 나가다 벌라 미타다 비하이두나. 어스, 뭐 거기 얌는 누가이 비들에도 사. Ipa, moine tawrim batabak sing sidi aikuigi kunai sigi lekha ta na manghana batabak. Aduna masi thingok da yada. Natragadi horokli batungi zati sigi yumbi yo gedori banaha ke asi nisagi pakti rak na kiduna akui pumbambu wamine gedori. 아주 부디 얌는 숨비다. 아주다 뭐 거기 행나버 람비 레이트레 하이두노고 깝두노 잘레이르버니사. 에, 아이수 그리도 우도는 강들에도 사. 이빠 ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ. ꯃꯈꯣꯏꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯣꯏꯗꯅ ꯄꯤꯕꯤꯒꯅꯤ. ꯍꯥꯟꯅ ꯄꯣꯄꯤ ꯊꯥꯔꯝꯕ ꯃꯐꯝ ꯀꯌꯥ ꯑꯇꯣꯞꯄ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯊꯥꯕ ꯍꯧꯈ꯭ꯔꯕꯅꯤꯀꯣ ꯏꯄꯥ. ꯃꯐꯝꯁꯤꯒꯤ ꯑꯣꯏꯅꯁꯨ ꯆꯥꯅꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯥꯝꯕꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯕꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯜꯂꯛꯀꯅꯤꯀꯣ ꯏꯄꯥ. ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯃꯠꯇ ꯋꯥꯕꯤꯒꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯗ ꯂꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯌꯨ. ꯑꯗꯨꯝ ꯇꯧꯒꯗ꯭ꯔꯥ? ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯤꯅꯀꯣ. ꯑꯆꯨꯝꯕꯅꯤ ꯏꯄꯥ. ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯒꯗꯕꯅꯤ. ꯑꯍꯥꯡꯕ ꯆꯤꯡꯃꯥꯏꯁꯤꯗꯁꯨ ꯎ ꯋꯥꯅ ꯄꯨꯡꯁꯪ ꯁꯪꯂꯅꯤ. ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯛꯀꯤ ꯏꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯜꯂꯅꯤ. ꯎ ꯋꯥꯁꯤꯡꯅ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯆꯨꯞꯁꯤꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯁꯥꯕ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯦ ꯍꯟꯊꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯒꯗꯣꯔꯤꯕꯅꯤ. 어이, 어쩐분이니 살. 하우직시고 타이니기 마tam가 마나드레다. 이스, 얌사가 헬레다. 에이, 여보, 아이코냐 레디부 뭐 펌세. 마tam 마모더디고 어쩌우저우와 우마야마 이숙숙나 흐름보니. 하우직디 레이테다. अदु सर 하요. आर्टिफिशियल इंटेलिजेंस सिजनदुना हाउसिंग ओरिबा ग्लोबल वार्मिंग की फिबमसी हंथानबदि ngमखिगद्रा. Sanathoi, madusu AI expertsing अचौब मंगलाल अमनी. सर लेप्तना संसिलिबसिनबु सोइद्रबदि मंगफाउनगदौरिबनि. सर हाइबदि अइना ngasai नोंदा हाइकिबा nano robot हाइबदो मदु सिजनगदौरिबनि. ओ सर मसिंग यामलब nano robot mayamna atmosphere sida yauriba ahenba carbon dioxide chinasi subsinbada natana oxygen amuk thadoktuna atmosphere si oifam thokpa carbon dioxide amadi oxygen gi sangse kaidana thamba ngamgadoribani ne Sanathoi. अदुम तौरबदि सर क्लाइमेट चेंज न ओइनबा ग्लोबल वार्मिंग हंथानबदा एआई ना ओदुम सावग्रो मतेंग म ओइनिबो. ओइगदोरिबनि ने Sanathoi. Adubu madugi mamangda malemgi honglakliba ai ngasagi kha. Haibadi climate change kaidana karam thabak thawong singna nungsita carbon dioxide si kaihna thadoi. Aduga masigi mahutna karina sinba yabage haibasi chu AI gi mateng lobi. सर Adagi lau singubada nungju nungsage hongba lakpada mahi marong thabagi chanagadaba matam aduga chanaba lau pothab hongdokpadasu AI gi mateng chawna lobi. 에이, 살 코이는 강내리 와도 에디 크리스 강들에다. 이, 아마 보이로. 아이디 군자 싱세 와던나 부심비고 사. Hoine ipa. Lengakna soidana yamna tuna mapam sigi khunjasing sigi mateng panga ado. Adugi damakta di karim to wabidorni. 퍼레. Timo. Hoitima. Kai de lek khrazano ne. Thouba, nang halabra. Ayo. Kaidori tima hakjang ngamdrba. Khangrada Thouba. Itay mase. Hakjang si inung hek nungaite. Kari nungaitaba legini tima. Era horen hospital de chalaga kok doctor matanar ga lore kasu tawruda. Yum sida ithantaga laihaure. Saba thakpasu ya de tawrise. Khangrada Thouba. Isa thoi chatkibaga kariga imungse isi hekchekladana. Itay mase nungai phamsu hek khangde. Office ki achinba thabak ni haidana nangchu nini humni suredo yumda halaktaba. Tima. Ado
Nangna chaluba thabak-tudi karisu asoi angam yauruktre ko ipo. Thudokpa asoi angam di yauruktre tema. Fareda. Hojikti miyamsu wakal taba hori tema. Aduga nisagi mayokta changsilliba thabakse soidana mai pakani tema. Masi lengak asigi achauba achetpa phirep amadi miyamgi matingna oigadorimi. Hojikti anauba technology gi matengsu yamna mathok tare tema. Ngakho. Karino nangna hojik anauba technology kan haibudu ha. Itema artificial intelligence ki wafam nida. Hojikti AI na miyobagi punsiga khusam nan sanmin nadaba yado matang haibudu Youraklani. Aina sangsiluriba mission nasidasu AI gi mateng chaungna loki. Hojikti hiram kaya mukta AI gi sinnapam se leire tem. Hojikti mana hakchangam de na harise AI amana X-ray report, medical test report kasi yengaga na riba na badu karino ji hekta haibunga mamni tema. Oi baranya. Ana laing desu AI haibudi artificial intelligence si asuki mateng oirabani tema. Oi baranya nang haiduba ibung. Asing bani ni tema. Sidisu nate mi amana nungda khalliba wakhalsi khangmangamba wari sanaduna pau phongna bayaba AI suleirabani ni tema. Karino nang haiduba. Nati adubu oithokpa yabrani ibunga. Makhoi sibune akoina AI chatbot hairaga khangnarise. Makhoi si miyuibaga wari sanaba yaba machine amani tema. Hojia thoina mapanda chakri jiti mana nuaitise AI chatbot ama yumsida leredi loina kuodoni ne. Karino nang hoji hairiduba. Nati madubu oithokpa yabrani ibunga. AI chatbot tuna ne Athoigi wangang sangang mong mataudu loina matau tamaga ngang ngamadu ni ne tema. Athoina ngang bodongna magi matau tamdoriba. Hui ne tema. Adu orbadi itei maga dum wari sanadan leiba yare dana. Asing badongna. Athoi dongna. Scientist sing na hari ne tema. Marol thok taba isorgi muti magai khoiga thamoinung tuminna apamba ningba wari sanabadi yaraga. Chatbot ka wari sanabadi karigi yaroidono sini tema. Adu wa sengbara ne bunga. Aduuradi aidi AI chatbot ama yumchida parap leheningeda. Ithanta naitom leibegi awabase koknanaba. Hoi. Nang haire thabak chilini haidana nupi thibegi wakhalsu leitre. Aduna ne AI chatbot ko oina nuaina wari sanaduna matam lemba taredana. Hoi tema. Kuidero ye Hayengdi Youraklani. Ha, Hayengdi Youraklani. Hauzik tabire Science Serial Hayengdi Youraklani Taret Suba Tangka kasida saktam langliba singdi Khullakpa gi saktam da RK Sanajaoba Thounaojam Ibochouba SP gi saktam langkiba Additional SP Thouba gi saktam da Ratankumar Leitanthem OC Sanathoi Athokpam Santosh Mateima gi saktam langkibi Yumlembam Sorojini Devi Lila si Dr. Anurag Sharma na Ingraji Londa ibadagi, Dr. Oinam Arunkumari Devi na Manipuri Londa amukhana Athokpani. Thauramasi All India Radio Imphal na Bigyan Prasar Noida amadi Manipur Science and Technology Council Maste ka kusam naraga puthokpani. Thauram puthokpi Keisham Kabita Devi, Tengbang ba Konjengbam Rakesh Kumar Singh.